Panapauxi ki marui bi ipauxin khongosar ka Manipur top channel ki makete ki miyam na thamjagi ahan bata miyam da appeal torokli World Environment Day June mangana nakslapag loinare Imphal City taru tanana thamna bohona blu mipum kudimuna mateng pangbi wan Chief Minister N Berena Manipur miyam da appeal torokli auto papaw mana Wangjing the farm training program pangdokre National Livestock Mission NL Migmi Makada Joint Direction District Veterinary Office Thawbal Kaksung Sinduna Satrapa Paringnan Satrapa Poultry Management Scientific Bearing of Pig and Livestock Insurance Hive Hiramda Satrapa Farmer Training Program Sharuk Amoina Ngasi Wangjing Hodamba Maning Community Hall Training Program Pangtokre Training Program Hawuki Thoramatra Wangjing Gram Panchayat Ki Chairperson Texam Bimol Athu Mithung District Veterinary Office Thawbal Amadi Kaksingi Joint Direction Dr. Priyam Gojentrona Thoramapu Amadi Pioneer Club Wangjing Hodambagi General Secretary Naurem Iboyama Maitain Akanava Mithunglen Oina Saryaki District Veterinary Office Thawbal Joint Director Dr. P. Gojentrona Lomi Sinmi Singna Sasan Duebda Lashat Natrana Karigumba Amanamaram Waraga Mang Lagadra Havigi warning I would Lomi Sinmi Sing the insurance na PDB Kudung Sabasing asi Mamutana Kanganduna Wakal Nuaini Isagi Itaudang Pangtokuna Farmer Sing Busakut Maikita Punaba training program asi Pangtokunaki Training program Adurasaruk Yaraduna retired poultry specialist Dr. K.S. Somendrona Poultry Farming Gimatang District Veterinary Hospital Thobalgi Veterinary Officer Dr. Daina Ketremeyum na Luinaba Afaba Makal Okhanba Oklepa Makul Sapam Khanba Amati Okta Ginagan Balaina Tinla Kikaram Nangathokani Haibisi the resource person Oina Wangki Loinana Veterinary Hospital Sherogi Veterinary Officer Dr. Y. Gitan Ok Masinja Okta Nagan Balaina Asi Karam Nangathokani Amati Ok Masalo Bigi Matang the resource person Oina Wakalon Tamduna Hairok Veterinary Hospital Gi Veterinary Officer Dr. Y. Sobarani Lomi Singda Loy Dibas Hasan Sing Asina Anai Yorakpada Insurance Karam na Pangani Mati Insurance ki Premium Tibik Matangda Resource Person when a Wang Kianisu Paus the Makatana Fundurakli Atopa Paumana NAP Gamari Lina Class 11 Amasum TF ki Design of Question Papers ki Matana Workshop Pantokre Class 11 Amasum TF ki Modification of Design of Question Papers ki Matana Namit Nini Yueva Workshop Ama Messes Kungatare Amasum Kunganipa the Council of Higher Secondary Education Manipur Kosiam na Sindana Babu Parada Lab Kosiam Yusian Seminar Hall Pantokre Han Kosiam gi Secretary Case Asikumana Tadorak Pachiro Amana Fotorakli Sterola Sinhangasi Workshop Lotion Migi Thoramadu the Kosiam gi Chairman Takelamam Ojid Secretary Case Asikumar Amadi Controller of Examination O Joy Singa Yawn University College Amasum Higher Secondary School Sing Oza Sing Saryaki Workshop Asigamadi Ledana Kosiam gi Chairman Takelamam Ojina Fungokibida National Education Policy 2020 ki matung ina laiba asigi oina honglakli bi isel asida lamdamasi gi mairoi singsu saruk yaba ngamnabagidama exam question gi mong moto hongdoku matung tare India National Education Policy 2020 lakhibago iroinana Manipur leidiba mairoi sing maroina class 11 amasum 12 ki mathakta leidiba mairoi sing national gi thakta competition yaba ngamnaba maroiba CUET NEET G Entrance in the My Park Gamna question designs curriculum Amasum Pakum Pivida Hena Lightok Hanana Ozasing Gueva Workshop Asi Pangtokone Haiki Chairman Makatana Fundu Kibida Lakadori Zun Sesat Mangana Tragana Zun Sesat Tarutagi question setting Amasum evaluation Gimatana Workshop Amadi Seminar Pangtokna Patabo Pekata Horagani Now no Hola Piba Isialasida question design Kata Naina Banayar question Siamiki Mong Amad evaluation Gimatanga Equi Naina Sangi Maramasina subject experts in a shoe dynamic web Ozana Hasing later with the question that OCM the subject Kudimaki Oza Mangato recommend of you. Mahoibusu question setting a Muslim evaluation and Shilasur Gahanaba, Kosiam no Honazuki have a walk from Pondoki. Workshop of the Yakiba subject expert Amadi, resource person Singbu Kosiam gi Chairman Secretary Amadi, controller of examination Gimakedi Tagat Pondoki Haina, Zero Cinemacataracli. Atop Paumana Samuel Zendai Congress to Yorkre, Parliament Mikal Levak Asoba Ahong Bama Laklagani Ibobi. BJP Langaglon git Hawong Sing Miamna Karavani, Makoigi, or the Padaba Sing Levak Miamna Tanning Bapoktre,
Handa pangthokliba parliament mikal asina leba asida achauba ahongba madi langlagani haina hanagi chief minister CLP leader Okram Ibobina phongdokre wafam asi hala Tamenglong Kendragi mihut oiduna minister phawo oiramba Samuel Zendai yauna mi humna Congress party da sanglakpada Manipur Pradesh Congress Committee MPCC na sinduna BT Rota leba Congress bona ngasi pangthokiba taram okugi thoramda saruk yaraduna ngana phongdokibne CWC member Gaikangam Deputy CLP leader K Ranjit MPCC ki president K Megasandra Kundrakong Kendra gi MLA TS Lokeshwar yauna party sigi thomi kyana saruk yadana pangthokiba thoramadura CLP leader o ibobina phongdokibada ngasi party asida sanglakliba hana minister phabu oiramlaba Samuel Zendai si party asida nauna sanglakpanati maki home kamni discipline laiba principle nga nasatpa miyoini asigumba miyoy sing party is na sanglakpa sina Congress ki mapangul hena kangkalagani magna makha taraduna leba asina ningkha tamna bo honarapada Congress na laukiba thaudang singthaduna India gi puwari si Congress ki puwari ga sapmani haina akhangai sing hainari BJP na sigumba marasakpa party asidagi hena ki ba mat leiramloi haibada hemam bathokloi BJP leba asida Laidiba miyambu apangbu oina khanmani aranbu oigani makhoigi lengak longi thawong sing miyam punamangna kharabani BJP gi oida padaba miyamna taningba poktre handaki Lok Sabha mikhalasina leba asida asabu ohong malaglagani thajeki thoramadu sar yaraduna MPCC gi president K Megasandra phongdokibada Manipur gi miyambu sa use kungkhaliba BJP gi lengang lona sikyam kuina len khigani haibisi miyamna wakal khanbam thoi Anobo Manipur amagi damak miyam wakal khan matamoye sai helaba state asiki irang asi waroisin propagandaduna thawai yaudraba haksanga pangkhak oiraba lamdam asigi miyamna ngasisu nena tada punsi mahing amadi hingli masigi matakta natural disaster na saphopi duna miyam kham thengna awaba mayunari lamdam asigi miyamna awana nangliba asigi yengduna lengana thabak pekhanaba Congress ki maikitigisu kyara khana hakibani adubo apikpa sel gi package khara kaithoktuna mapung phaba thabo pekhatpagi mami thoina tatri state goiriba phiba masida ngasisu prime minister na wafum amada phongdoktuna tumina lasili asiguma phiba masi yengduna lairiba lenga sikyam kuina lenkini haibadu akoi wakal khanba matamoire yengthina ba thadoktuna sapat mai kaida amatu oina sangsimina na honabada akoi puna thaudang lomina senasu magna makhatana phongdoki Congress Party the sanglakpoda taram okraba miyoi sing adudi Tamenglong Kendragi mihut oiduna minister oirambada natana Janata Dal United National Councillor Pabo oiramba Samuel Zendai Oripo Kendra the BJP gi mere poikiba Dr. N Rizamani amadi All Tribal Student Union Manipur Achunggi Secretary su oiramba Tamenglong Ward number 9 dagi Social Worker TP Dining ni hansu paus the makhatana palakli Makasa tharak poina ponukol pause gi editorial mem la thamjage nong surok tringari yengsin hauda bane ising isag awaba me unari handang marak cyclone remal na maram moirak state asida nong leptana surak pana mafam ayamada isawgi awaba ke amai unari sorok ayamba ising thomjin khiduna miyam na satok sin tawbada awaba ke mayuk mayuk na bahore lamdam asida laidiba tutorial sing ising imai wongkhalakwa ga loinana mafam kia ising thomjin khiduna yung kia gi miyo awapam na taadun laidi Leptuna sukiba nong aduna yung kaya ising thumjin badana tana mahi marong kya ama ara thokali handakta lenjaw yawna nonglei nungsin humdokraba madi yumgi jinga sing putat pikraba yum singi miyoi kya su lefam zafam awab kya me unadi Imphal Jiri lambi gi national highway kuntragatare ki Sinam village yoramdaida nongka hena suba sina landslide mudslide thoktuna lamdam sigi miyam gi nongmada sangdraba yadraba polam sing Puraku gari singi manungda tata truck amasung mafam adu lanthoknaba honabada lokhara ontaduna tasingkre amadi mafam adugi khunja sing awab satheng kya mai unari hauju oiriba phiba masidari cyclone asina maram oiraga makhatana nong adumak leptana churakpa tarabadi mafam punamakki miyoi sing awab kya mai uragani nong khajiktang suralaga ising sendapam leitaba turel ising su khangchok sokholakpa asina thowaliba awabasi karamna ngakthokpa ngamgani haibasi laigaki mari leinaba loisangna amukta khantaningi matam lairingai nong tadringai da pekhat piyaba thabak sing kari pekhat piyaba gi habdu su yenganingi haiba paunikol pauksik editorial makhatana phungdorakli makasa tharak poina Lycypriya Kangujam na maki Facebook post thagalapa maroi bu wafam khara mem na thamjagi aina handak Rome Italy da program sa ama sargyarubagi phanglakpa 2000 euros
rupees 1,80,000 की सेंफम अवाना ताराबा मियाम की दमा कथोक्सरगे वाफम फोंदोरकली अमरोमदना रॉबिन मंगा खोरपम थगलप पोस्ट अमदना ngarang warubugi ngasidi punsida sadriba nganansi oina khonarage engonda heli sawba bu wafam su phungdorakli loina na makhatana robin manga khorapum thagalapa post amada laisabi masu phajabi amana nakal da phamaga lokoi pata minute manga tara koibada nungai buwani sukraba ahingi amamba jungle maraktuda kari thengnani kaidawni khangnana ising ipaktuda bota pung ohum hena otpasidi khuuga lengba yadre tawaiba thabak nateda la noisu phatman de bu wafam su robin manga khorapum thagalapa post asna makatare duga hauskui nati myam pau su matanga solution jarage mas myam puna no update ngaminasi